Seisakpi Pushparani gi Mathakta explanation call Koukhre Tagyal Pata laiba Government Ideal Blind School da music instructor oina thabak tawribe Seisakpi Huidrom Pushparani gi Mathakta Central Civil Service Conduct Rules violate tawduna mikhal gi political function yauduna support tawrubagi damak explanation call Koukhre Chief Electoral Officer Manipur na thoki bache role amagi matungin na government ki employee sing na political party singi thauramda campaign sing bathavak amatada saugatpa yade haiba order adugi wangmada Seisakpi Pushparani na tha asigi kulumdoida pangthokpa political party amagi mirep ki phiral singkhatpagi thauramda saruk yaduna support tawbagi damak Directorate of Social Welfare Manipur gi Director NG Utamna explanation call tawkhibane Lagliba February 13 fawbagi manungda Pushparani masana thauram aduda yaukibagi chapchaba maram pirakadabani haire Yai School Kendra da board khomba lakpada muknaba thokre ngasi nungthil Yai School Kendra da JDU gi mirep thaunaujam Brindana mahakpu sawgatpa miyoi singa loinana BJP gi mirep oiriba Yai School Kendra gi MLA TS Satyavrata gi home poll area da board khomba lakpada ungkhanaba thokre haire Pausi asina pangba paugi matungina de JDU gi mirep Brindana mahakki workers singa loinana TS Satyavrata gi home poll maktada sangsilaktuna board khomba haibadu Fazade hairubadage BJP amadi JDU gi workers singi marakta muknaba thokibane adubu makata na pamdaba thokdokte thokiba leite haire NPP gi mirep Jayanandage get the bomb pokhaikre handak pangthokodoriba assembly mikhal asida khurai kendra da National People's Party NPP gi mirep oiriba Porompat police station gi manung channa khurai konsam laikai da leiba Laitonjam Jayanandage yumge get ta ngarang ahing nongyai matung pung 3 minute Mangarom taba matamda sakhangdaba singna sakti lerba bom ama pokhai helamle haire bom pokhai badu da mire poidiba Jayanandage yumgi thongalda mikhalga mari leinana poster sing amadi banner sing thetpa gate ki saruk sing yamna chauna amanga ta thokre laibak phabade bom pokhai bagi thokdok aduda misi mina amade asokapan amata yaukhide bom adu kanana kari maram gidamakta pokhai helambano haibagi maram khangdre Bom pokhai phamda Porompat police station gi kangbu laktuna yangsan khre haire Thoubal district police ki commando amana ngarang numidang miyoi ama nongmaina kaplam lei Thoubal district police ki commando personnel amana ngarang numidang Imphal East ki kiamgai takhok mapan da leiba miyoi ama nongmaina kaplam lei loinana nongmaina kaplam laba victim oiraba miyoi adugi manau nupa thokpa Imphal East narcotic police ki personnel oiba miyoi amagi gari su thugairam le haina Police tagi phangba paw amana haire paw asigi matungina de nongmaina panduna soklaba miyoi ase kiamgai takhok makha laikai dagi MD Sahabuddin Shahini fuga mari ni haire thokdok asi ngarang numidang pung 9:30 ta badwai da thokibane kiamgai takhok mapan da leiba Imphal East Narcotic Police ki personnel oiba Mosil Sahi 19 ga mahaki mayamba thokpa MD Sahabuddin ga loinana KIA car tongduna mayumda halakpada Hana ngaiduna leiramba miyoi khutpu amana makhoina tonglakpa gari adu ikhang khangawdana thugairakpani haire gari thugaibagi thokdok aduda nakal animakta ningai sangdana bakhara thokhe masigi matungda Mosil amadi Sahabuddinna mayumda halaklaba matungda miyoi khutpu amana amuk makhoigi yumda changlakhe maduna kiamgai Muslim awang leikaidagi Thoubal District Police ta commando personnel oina mathau tauba Rakibuddin kauba miyoi amana MD Sahabuddin ge oi thangba phaiganda nongmai maru ama kapsilambani haire nongmai kapagi thokdok adugi pau phangbaga Irilbung police ki osina lusingba team ama thokdok thokpham da changsilaktuna irang adu laksinana bahotnakhe nongmaina panbadagi soklaba MD Sahabuddin Irilbung police ki OC gi matenga loinana khudakta hospital da pukhatkhe thokdok thokpham dagi police na 9mm gi MP case ama phangkhe thokdok aduga mari lainana Irilbung police ta FIR register tawduna case ama lakhotkre thokdok aduga mari lainana kiamgai awang leikai dagi miyoi khara verification gi damak lakhotkre haina paw asina haire atopa paw amada mikhal gi irang da miyoi ama nongmaina panduna sokle miyoi kaya phuramle mikhal maya naksilakpaga loinana tongan ba kendra sing da hingsa gi thokdok leptana thorokle mikhal ga mari lainana kairau kendra da thokiba irang da miyoi ama nongmai maru ama panduna sokle nupi angang phuramle thokdok asi ngarang numidang pung 9:50 rom taba matamda Irilbung police station gi manung channa kiamgai takhok machinda thokibane
ओई थंगबा फैगंदा नोंमै मरुना पांदुना सोक्लबा मियोय अदु कियामगै ताखोक मखादगे एमदे साहुद्दीन सही निफुगनिथोय अपोक्पा लैखिद्रबा निजामुद्दीन कौवे महाक कियामगै ताखोक मखादगिने थौदोक अदुदा सोक्लबा साहुद्दीन नॉर्थ AOC दा लैबा राज मेडिसिटी दा लाइकनरे थौदोक अदुगी मतंगदा साहुद्दीन गी मनाउ नुपा थोकपा एमदे अब्दुल राजकना फोंदोकपदा ngarang सोक्लबा मियोय असि याउना महाकी मनाउ नुपा खुथैबम मोसिनुद्दीन सही कुंथ्रा हुमदोइगा लोइनना पुन्ना मखोय मरी जेनिम्स हॉस्पिटल दा अनाबा मा हंगलुरगा युम हलकपगी लंबीदा कैराउ केंद्रदा NPP गी मिरेप ओइदिबा एमदे नासिरुद्दीन एलाइस बॉबी गी यामलबा वर्कर सिंगना ताखोक मचिंदा थतुना BJP गी मिरेपतगी मियामदा येनबा पुरकपा सेलसिंग पुथोउ हाइरखे मदुदा मखोयदी जेनिम्स हॉस्पिटल दा अनाबा मा हंगबा चलुबने अदुगुम्बा थबक अमता तौखिबा लैते हाइखे ngaihak nakalani na wari sanabada ningai sangdanabadagi yum tamna chelakpa Rakibudin sahi kuntraga ni pana pokpa laikhidraba tomba kiamgai muslim awang laikai dagi miyoy asina lusingduna lakiba kangbu amana nongmai kapsilambane irang adubu khamdokna bahonabada MD Sahuddin gi masanupi Rahamtul Bibi sahi kuntraga ni pansu purambadagi sokhi haide nakalama BJP gi worker ni haiba kharana NPP gi mirep oiriba Urikhinbam Romesta nongmai kapsinduna live attempt tawkhre haina maral sirakle ngarang numidang pung 10 kunthra rom taba duaida mayang Imphal kendra gi manung channa leiba Laphupat tera mayai lekai da thogdok asi thokibane thogdok adugi matangda Rameshna phongdorokpada mahak yauna worker singa loinana kendra sigi mafam kharada leiriba polling station singda awat apa yangsinba chatkhe mahakna hauji kendra sigi MLA oiriba K Robindro ge yumdagi khara chalaga dukan amada ising leinaba ngayak gari khamlingaida MLA gi yumdagi khanghauduna yamlaba miyam thoroktuna khut thaba amade nongmai kapa haurakhe thogdok aduda Ramesh ki gari yauna punna gari ahum amangata thokhe mikhal asida asigumba thogdok asi thoktanaba amade makhata na thogdok asigi matangda thijinnaba ECI amade mari leinaba singda wakalagani haiba wafam su phongdorokhe मियोय यांखै तरुक पॉजिटिव ओइखे अमा लैखिद्रे हौखिबा पुंग कुन मरी असिदा मियोय लिसिंग अमगा चामरी हुमबुद्रागा मापन COVID-19 टेस्ट तौबदा मियोय यांखैगा तरुकना नौना COVID-19 पॉजिटिव ओइखिबगा लोइनना पॉजिटिविटी रेट चादा 3.9 दा लैरे हौखिबा पुंग कुन मरी असिदा लाइचत असिना मियोय अमा लैखिद्रे ngasi लैखिदबा सि थारगा हौजिक फावबदा अपुनबा लैखिदबा मसिंग लिसिंग अनिगा चामा मंगा सुख्रे हाइरे हौखिबा पुंग कुनमरी दा मियोय यांखैगा तरेट डिस्चार्ज तौखे रिकवरी रेट चादा 39.9 सिनो मंगा यौरे हौजिक एक्टिव केस सामंगागा हुमपुगा हुमदोय लैरे अरोइबदा ताबिरिबा पुंगनमकपु थागतचरे।